ꯇꯧ Hello ma'am. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯣ ꯉꯁꯤꯗꯤ ꯆꯧꯃꯤꯟ ꯍꯧꯒꯦ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯗꯣ ꯆꯧꯃꯤꯟ ꯍꯧꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯅ ꯍꯧꯗꯣꯏꯅꯦ. ꯃꯃꯥ ꯍꯣꯏ ꯑꯗꯩꯗꯤ ꯗꯣꯟꯆꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯑꯉꯥꯡꯉꯩ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦ. ꯑꯗꯨꯅ ꯑꯍꯟꯉꯩꯁꯨ ꯌꯥꯎꯕꯅꯤꯅ ꯖꯦꯔꯨꯝꯁꯨ ꯍꯥꯞꯄ ꯌꯥꯔꯣꯏꯗꯕ. ꯑꯗꯨꯅ ꯀꯩꯝ ꯍꯥꯞꯄꯔꯣꯏ ꯆꯝꯅ ꯍꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯃꯌꯥꯝ ꯑꯗꯣ ꯆꯧꯃꯤꯟꯁꯦ ꯍꯥꯏꯗꯤ ꯆꯝꯅ ꯊꯣꯡꯗꯣꯏꯅꯦ. ꯑꯍꯟꯉꯩ ꯆꯥꯎꯕꯅꯤꯅ ꯃꯃꯥ ꯍꯣꯏ ꯗꯣꯟꯆꯥ ꯍꯣꯏ ꯃꯌꯥꯝ ꯆꯥꯎꯕꯅꯤꯅꯀꯣ. ꯑꯍꯟꯉꯩ ꯆꯥꯎꯕꯅꯤꯅ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯁꯣꯌꯥ ꯁꯣꯁ ꯑꯗꯩꯗꯤ ꯑꯦꯛ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯗꯣ ꯃꯣꯏꯗꯤ ꯍꯩꯅꯗꯦꯕꯀꯣ. ꯌꯦꯔꯨꯝ ꯆꯥꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯅ ꯆꯝꯅ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝ. ꯌꯦꯡꯕꯤꯌꯨ. ꯑꯣꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯖ ꯃꯥꯜꯂꯦ ꯅꯪꯁꯦ. ꯑꯩꯁꯨ ꯇꯧꯋꯦ ꯑꯣꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯕ ꯀꯣꯔꯣ 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 ꯀꯣꯔꯣ. ꯁꯣꯁ ꯍꯥꯞꯆꯜꯂꯤ. ꯌꯥꯅꯤ ꯌꯥꯝ ꯍꯥꯞꯄꯨꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ. ꯈꯔ ꯅꯛꯅ ꯄꯥꯏꯒꯦꯅꯗ꯭ꯔꯦ. ꯃꯥꯏꯁꯨ ꯌꯥꯝꯃꯟꯅꯤꯅ ꯍꯣꯡꯅꯗꯦ ꯂꯧꯊꯣꯡꯅ ꯁꯦꯞ ꯑꯃꯗ ꯍꯥꯞꯄꯨ. ꯈꯥꯏꯗꯣꯛꯂꯒ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯥꯞꯁꯤꯅ. ꯆꯥꯝꯈ꯭ꯔꯕ ꯆꯧꯃꯤꯟꯅꯤ ꯊꯣꯡ ꯂꯣꯏꯕ ꯏꯆꯥꯎ ꯆꯥꯎꯗꯦ. ꯆꯦꯟꯈꯤꯕꯗ. ꯗꯣꯟꯆꯥꯒꯤ ꯍꯥꯞꯄꯅꯦꯕ ꯂꯣꯛ ꯊꯨꯡꯕꯅꯤꯅꯅꯦ. Ising bora, ising bora kayo. Ano na wala? Ising jago na. Hào nhá. Hào nhá. Hào. Làm hào đi sao? Em hào nào? Trabalha, só trabalha. Trabalha. Masih cakap lah, jadi cakap sama lian tu ni. Masih cakap lian tu ni pijak. Pijak. Macam apa ni? Macam ni. Cuma cara macam cakap tu ni. Cakap apa? Anu biar si cuma yang pandai bah anu biar ini. Enggak, apa tu? Jam nak hawi. Masih cuma je, jam nak hawi.
Mày cũng đem mà. Cha phi là hồng mà đi ai Mua về sang phi lên hậu vào đi. Cho tiền đi giếng về cho hậu. Sao lên thỏa? Sao lên thỏa? Sao nuôi sao? Imo nupi na hawa chomin che jam na hauri mayam na share to view, like to view, comment to view. ꯃꯁꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ